ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯣꯏꯒ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯧꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯒꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯀꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯃꯣꯏꯅ ꯍꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯃꯐꯝꯗ ꯃꯤ ꯂꯩꯇꯦ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯁ꯭ꯇꯥꯐ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏꯅ ꯃꯦꯟꯁꯤꯜꯂꯅꯤ ꯉꯁꯤꯒꯤ ꯀꯩꯅꯣꯒꯤ ꯁꯤꯟꯗꯤꯀꯦꯠ ꯃꯤꯇꯤꯡꯅꯤ ꯉꯁꯤ ꯄꯥꯡꯊꯣꯛꯏꯁꯦ ꯁꯤꯟꯗꯤꯀꯦꯠ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯃꯒꯤ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯗꯤꯁꯤꯖꯟ ꯃꯦꯀꯤꯡ ꯕꯣꯗꯤꯁꯦ ꯁꯤꯟꯗꯤꯀꯦꯠ ꯁꯦꯅꯦꯠ ꯍꯥꯏꯅ ꯂꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯔꯤꯖꯜꯠꯁꯤ DMU ꯑꯦꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯔꯛꯑꯕ ꯃꯇꯨꯡꯗ DMU ꯑꯦꯛꯠꯀꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯟꯗꯤꯀꯦꯠꯀꯤ ꯑꯌꯥꯕ ꯂꯧꯔꯒ ꯍꯥꯏꯗꯣꯛꯀꯗꯧꯕ ꯁꯔꯀꯥꯔꯅ ꯑꯌꯥꯕ ꯄꯤꯔꯛꯑꯒꯁꯨ ꯂꯣꯏꯗꯕ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏꯒꯤ ꯅꯣꯟ ꯇꯤꯆꯤꯡ ꯄꯣꯁ ꯑꯗꯨꯒ ꯇꯤꯆꯤꯡ ꯄꯣꯁ ꯃꯌꯥꯝꯗꯣ ꯍꯥꯏꯗꯣꯛꯄꯒꯤ ꯑꯌꯥꯕ ꯄꯤꯔꯛꯈ꯭ರೆ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯔꯛꯄꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯁꯤ ꯁꯤꯟꯗꯤꯀꯦꯠ ꯃꯤꯇꯤꯡ ꯇꯧꯔꯒ ꯁꯤꯟꯗꯤꯀꯦꯠꯇ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯦꯗꯚꯔꯇꯥꯏꯁ ꯇꯧꯈꯤꯕ ꯑꯗꯩꯗꯤ ꯄꯣꯁ ꯃꯌꯥꯝꯗꯣ ꯁꯤꯅꯤ ꯍꯥꯏꯔꯦ ꯑꯗꯩꯗꯤ ꯅꯣꯟ ꯇꯤꯆꯤꯡꯗꯅ ꯁꯤꯅꯤ ꯇꯤꯆꯤꯡꯗꯅ ꯁꯤꯅꯤ ꯍꯥꯏꯔꯦ ꯑꯗꯨꯒ ꯃꯌꯥꯝ ꯃꯥꯡꯗ ꯎꯟꯅꯔꯒ ꯃꯌꯥꯝ ꯂꯣꯏꯅ ꯌꯦꯡꯃꯤꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯄꯔꯤꯈꯥ ꯍꯥꯏꯗꯣꯛꯄꯁꯤꯒꯤ ꯑꯌꯥꯕ ꯄꯤꯔꯝꯃꯦ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤ ꯃꯣꯏꯒ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯇꯣꯛꯄꯤꯔꯣ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯐꯖꯅ ꯇꯧꯃꯤꯟꯅꯔꯁꯤ ꯑꯣꯖꯥꯒꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯇꯤꯆꯤꯡ ꯁ꯭ꯇꯥꯐꯀꯤꯁꯨ ꯑꯋꯥꯠꯄ ꯂꯩꯔꯔꯣꯏ ꯃꯣꯏꯅ ꯍꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯐꯣꯔꯝ ꯐꯤꯜ ꯑꯞ ꯇꯧꯅꯕ ꯃꯐꯝꯗ ꯃꯤ ꯂꯩꯇꯦ ꯅꯠꯇ꯭ꯔꯒ ꯀꯩꯅꯣꯒꯤ ꯑꯦꯛꯖꯥꯝ ꯍꯥꯏꯗꯣꯛꯄꯗ ꯀꯟꯇ꯭ꯔꯣꯂꯔꯒꯤ ꯁ꯭ꯇꯥꯐ ꯋꯥꯠꯂꯤ ꯈꯣꯠꯂꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯂꯣꯏꯅ ꯃꯦꯟꯁꯤꯜꯂꯅꯤ ꯍꯥꯏꯕꯅꯤꯅ ꯀꯟꯇ꯭ꯔꯣꯂꯔ ꯂꯩꯔꯅꯤ ꯑꯦꯁꯤꯁꯇꯦꯟꯠ ꯀꯟꯇ꯭ꯔꯣꯂꯔ ꯗꯦꯄꯨꯇꯤ ꯀꯟꯇ꯭ꯔꯣꯂꯔ ꯑꯦꯛꯖꯥꯝꯒꯤꯀꯣ ꯑꯗꯩꯗꯤ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯑꯗꯨꯗ ꯅꯠꯇꯦ ꯑꯆꯧꯕ ꯄꯣꯁꯇꯗ ꯅꯠꯇꯦ ꯗꯤꯂꯤꯡ ꯑꯦꯁꯤꯁꯇꯦꯟꯠ ꯑꯣꯐꯤꯁ ꯑꯦꯁꯤꯁꯇꯦꯟꯠ ꯀꯝꯄ꯭ꯌꯨꯇꯔ ꯑꯣꯄꯔꯦꯇꯔ ꯑꯗꯩꯗꯤ ꯄꯤꯌꯣꯟ ꯂꯣꯏꯅ ꯁꯨꯅ ꯂꯩꯔꯅꯤ VCꯒꯤꯅ ꯑꯩꯈꯣꯏ ꯑꯦꯗꯚꯔꯇꯤꯁꯃꯦꯟ ꯑꯣꯜꯔꯦꯗꯤ ꯇꯧꯖꯈ꯭ꯔꯦ ꯑꯣꯒꯁꯀꯤ ꯇꯥꯔꯤꯛ 9 ꯐꯥꯎ ꯃꯣꯏꯅ ꯑꯣꯒꯁꯀꯤ ꯇꯥꯔꯤꯛ 9 ꯐꯥꯎ ꯀꯩꯅꯣ ꯇꯧꯒꯗꯧꯕꯅꯤ application submit tꯧꯒꯗꯧꯕꯅꯤ ꯑꯗꯨꯒ VCC search committee amana kano tauga adi search committee amana recommend taugadaubaneba mayam sigi panel ama adi panel se tawraga governor gi ayaba yauraga appoint taugadoni ana August ki tarik 9 bhaugdi ngasagi application mayam lakhini search committee gi akhoi gi members ina akhoi gi chancellor gi hadi governor gi nominee ama UGC gi nominee ama smain tawna search committee sigi ayaba su hadi akhoi kauna leire maming su amani pangjare adu search committees na hojigi application mayam se loina yenga si gai si di manung da si gai si si panel sidagi chancellor na apa khanbiro haina recommend tawrani aduga di adum permanent VC to dum lairani ko adigi registrar gi na ngasi non teaching post haidok pasi registrar su yawi adu registrar gi su adum haidorani